Good morning. Ngasigi video hapetan yengminarase ngasise yumjagaisa numit ko adu yumjagaisa se akoi number da haragana 104 leire ko aduga color da haragana asang basi nabi be ai ko ngasise do hamba da akoi card ki message yengase aduga timing haijara age this is the 3 cards ꯊꯣꯛꯑꯦꯀꯣ ꯍꯥꯏꯗꯤ 1 2 3 ꯁꯤꯗꯒꯤ ꯑꯃ ꯆꯨꯁ ꯇꯧꯕꯤꯔꯁꯦꯀꯣ ꯑꯍꯥꯟꯕꯩꯁꯦ ꯈꯟꯁꯤꯔꯥ ꯑꯅꯤꯁꯨꯕ ꯈꯟꯁꯤꯔꯥ ꯑꯍꯨꯝꯁꯨꯕ ꯈꯟꯁꯤꯔꯥꯀꯣ ꯑꯗꯣ ꯑꯍꯨꯝꯃꯛ ꯌꯥꯝ ꯐꯖꯅ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯂꯥꯛꯏꯕ ꯀꯥꯔꯗꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯀꯥꯔꯗꯅꯤꯀꯣ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤꯚꯤꯇꯤ ꯌꯥꯝꯅ ꯂꯩꯒꯅꯤꯀꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯁꯛꯁꯦꯁꯀꯨꯝꯕ ꯄꯤꯔꯤ ꯑꯗꯨꯒ ꯁꯤꯗ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯂꯩꯔꯝꯃꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗꯒꯤ ꯆꯠꯈꯤꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯑꯍꯥꯟꯕꯒꯤꯁꯦꯀꯣ ꯑꯅꯤꯁꯨꯕꯁꯤꯅ ꯍꯥꯏꯗꯤ ꯃꯤ ꯄꯨꯟꯕ ꯒꯦꯗꯔꯤꯡ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔോ ꯑꯗꯒꯤ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕ ꯀꯩꯀꯥꯒ ꯂꯩꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯍꯧꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯆꯪꯉꯛꯄ ꯈꯣꯠꯄꯒꯤ ꯆꯥꯟꯁꯦꯁꯁꯨ ꯌꯥꯝꯅ ꯂꯩꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯒꯤꯁꯨꯀꯣ ꯑꯍꯨꯝꯁꯨꯕꯒꯤꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯕꯗ ꯗꯥꯎ ꯌꯥꯕꯀꯣ ꯍꯥꯏꯗꯤ ꯒꯨꯗ ꯂꯛ ꯌꯥꯝ ꯑꯣꯏꯌꯦꯕ ꯉꯁꯤꯁꯦꯀꯣ ꯉꯁꯤꯁꯦ ꯒꯨꯗ ꯂꯛ ꯑꯣꯏ ꯒ꯭ꯔꯣꯠ ꯌꯥꯝꯅ ꯂꯩꯒꯅꯤ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯒꯤ ꯄꯟꯊꯨꯡ ꯗꯦꯁꯇꯤꯅꯤꯗꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯍꯦꯟꯅ ꯆꯪꯁꯤꯟꯕꯗꯣ ꯑꯩꯁꯦꯀꯣ ꯑꯩꯒꯤ ꯗ꯭ꯔꯤꯝ ꯑꯩꯒꯤ ꯒꯣꯜ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦꯀꯣ ꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯨꯗ ꯆꯪꯁꯤꯟꯕꯗꯣ ꯑꯗꯣ ꯁꯤꯗꯀꯣ ꯁꯤꯗ ꯆꯦꯟꯖꯁꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯏꯖꯤ ꯑꯣꯏꯕꯗꯤ ꯑꯣꯏꯔꯣꯏꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯁꯨꯝ ꯐꯪꯉꯛꯄ ꯇꯧꯔꯛꯄꯁꯦꯀꯣ ꯌꯥꯝ ꯂꯥꯏꯅ ꯇꯔꯥꯏ ꯐꯪꯕꯗꯤ ꯑꯣꯏꯗꯦꯕ ꯇꯥꯔꯒꯁꯨ ꯐꯪꯗꯤ ꯑꯗꯨꯝ ꯐꯪꯖꯕ ꯑꯗꯣ ꯁꯤꯁꯦ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦ ꯑꯗꯨꯒ ꯇꯥꯏꯃꯤꯡꯁꯤꯅ ꯑꯌꯨꯛꯀꯤ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 13ꯗꯒꯤꯅ ꯄꯨꯡ 9ꯒ ꯃꯤꯅꯤꯠ 3 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ 8ꯒ ꯃꯤꯅꯤꯠ 38ꯗꯩꯅ ꯄꯨꯡ 10ꯒ ꯃꯤꯅꯤꯠ 58 ꯐꯥꯎꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 52ꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯡ 4ꯒ ꯃꯤꯅꯤꯠ 45 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣ 3ꯒ ꯃꯤꯅꯤꯠ 53ꯗꯒꯤꯅ ꯄꯨꯡ 10ꯒ ꯃꯤꯅꯤꯠ 58 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛ 2ꯒ ꯃꯤꯅꯤꯠ 8ꯗꯒꯤꯅ ꯄꯨꯡ 3ꯒ ꯃꯤꯅꯤꯠ 90 ꯐꯥꯎꯕ ꯑꯃ ꯉꯁꯤꯒꯤ ꯑꯣꯏꯅ ꯇꯥꯏꯃꯤꯡꯁꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯌꯦꯡ ꯉꯁꯤꯒꯤ ꯀꯥꯔꯠ ꯃꯦꯁꯦꯖꯅꯦ ꯑꯗꯨꯒ ꯇꯥꯏꯃꯤꯡ ꯅꯝꯕꯔꯁ ꯀꯂꯔꯁ ꯂꯣꯏꯅꯃꯛ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯀꯣꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯚꯤꯗꯤꯑꯣꯁ ꯊꯦꯡꯛ ꯌꯨ